ꯃꯇꯝ ꯑꯃꯗ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛꯇ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯎꯃꯪ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯤꯍꯤꯡ ꯆꯥꯗꯕ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯃꯤ ꯑꯃꯇꯪ ꯆꯥꯅꯤꯡꯉꯤꯗ꯫ ꯏꯕꯦꯝꯃ, ꯑꯩ ꯃꯤ ꯑꯃꯠꯇ ꯐꯥꯔꯨꯒꯦ, ꯅꯪ ꯈꯥꯡ ꯊꯥꯡꯀꯠꯂꯝꯃꯣꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯈꯔ ꯊꯨꯅꯗꯤ ꯂꯥꯛꯑꯣꯀꯣ꯫ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯉꯁꯤꯗꯤ꯫ ꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯂꯩꯅ, ꯑꯉꯥꯡꯁꯤꯡꯁꯦ ꯐꯥꯕ ꯌꯥꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯍꯜꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯁ, ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯂꯩꯇꯕ ꯅꯠꯇꯦꯅꯦ, ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯦ꯫ ꯁꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ, ꯃꯁꯤ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯒꯦ ꯑꯩ꯫ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ, ꯀꯣꯕꯤ ꯆꯤꯛꯈꯥꯏꯕ ꯌꯥꯎꯔꯅꯤ꯫ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ, ꯂꯥꯂꯥ꯫ ꯏꯕꯦꯝꯃ ꯌꯦꯡꯉꯣ, ꯉꯁꯤꯗꯤ ꯑꯩꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯁꯤ ꯐꯖꯅ ꯊꯣꯡꯉꯣ, ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯐꯖꯅ ꯍꯥꯎꯅ ꯆꯥꯊꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯇꯤꯟꯒ ꯑꯣꯔꯣꯔꯣ ꯇꯥꯔꯦꯍꯦ꯫ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯦ ꯑꯗꯨꯝ ꯆꯥꯔꯗꯕꯅꯤ꯫ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯈꯨꯟꯁꯤꯗ ꯑꯉꯥꯡ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯐꯥꯔꯛꯂꯗꯕꯅꯤ ꯏꯃꯥꯅ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯈꯨꯟꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯐꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯡꯇꯤꯒꯤ ꯑꯉꯥꯡ ꯑꯃꯃꯝ ꯑꯁꯨꯝ ꯂꯦꯞꯇꯅ ꯃꯥꯡꯁꯤꯜꯂꯛꯂꯤꯁꯤꯕꯣ? ꯏꯇꯥꯎ, ꯑꯩꯗꯤ ꯈꯨꯟꯁꯤꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ꯫ ꯈꯨꯟꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯆꯤꯡꯈꯣꯡꯗ ꯆꯠꯇꯨꯅ ꯁꯥꯟꯅꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯨꯝ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ꯫ ꯈꯨꯟꯁꯤꯗ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯄ ꯍꯧꯔꯦ, ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯑꯁꯤ ꯅꯍꯥꯁꯤꯡꯅ ꯉꯥꯛꯄ ꯍꯧꯔꯒꯅꯤ꯫ ꯈꯨꯟꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯦꯅꯦ, ꯑꯉꯥꯡꯒꯁꯦ ꯑꯃꯠꯇ ꯊꯥꯗꯣꯔꯛꯇ꯭ꯔꯦꯕ꯫ ꯑꯉꯥꯡ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯀꯥꯟꯅꯗꯦ, ꯆꯠꯂꯒꯦ, ꯑꯉꯥꯡ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯥ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯔꯨꯔꯒꯦ꯫ ꯍꯥꯏꯁ, ꯁꯤꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯦꯅꯦ, ꯗꯥꯎ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦꯗ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯏꯟꯁꯥꯡ ꯑꯃꯨꯛ ꯍꯥꯎꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯐꯥꯔꯒ ꯄꯨꯈꯤꯕꯗꯨ ꯈꯨꯟꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ ꯎꯍꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯎꯈꯣꯡ ꯑꯃꯗ ꯐꯝꯍꯜꯂꯝꯂꯒ ꯃꯍꯥꯛ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯈꯨꯟꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯁꯥ ꯑꯃ ꯐꯥꯔꯒ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦ꯫ ꯏꯕꯦꯝꯃ,ꯉꯁꯤꯗꯤ ꯁꯥꯁꯤ ꯑꯣꯏꯅ ꯊꯣꯡꯂꯣ꯫ ꯑꯉꯥꯡ ꯑꯃ ꯐꯥꯔꯒ ꯂꯥꯛꯄꯅꯤ, ꯑꯩꯅ ꯏꯁꯤꯡ ꯊꯛꯄ ꯆꯠꯂꯤꯉꯩꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯉꯥꯡꯗꯣ, ꯑꯗꯨꯅ ꯁꯥꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯉꯁꯤꯒꯤꯗꯤ꯫ ꯑꯁ ꯏꯃꯥ, ꯑꯩꯗꯤ ꯁꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯆꯥꯃꯟꯗꯅ ꯃꯤꯗꯣ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯟ ꯌꯧꯔꯕ ꯃꯇꯨꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯗꯨꯒꯤ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯃꯤ ꯆꯥꯗꯕ ꯀꯨꯏꯔꯦ, ꯃꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯍꯣꯔꯦꯟ ꯆꯤꯡꯈꯣꯡꯒꯤ ꯈꯨꯟ ꯃꯆꯥꯁꯤꯗ ꯆꯠꯂꯨꯒꯦ, ꯑꯉꯥꯡ ꯑꯃꯠꯇ ꯐꯥꯕ ꯌꯥꯕ꯭राꯁꯨ ꯌꯦꯡꯉꯨꯒꯦ꯫ ꯉꯔꯥꯡ ꯑꯉꯥꯡ ꯑꯃ ꯅꯥꯟꯊꯣꯛꯈꯤꯕꯗꯣ, ꯑꯗꯨꯗꯒꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯑꯉꯥꯡꯗꯨꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯅꯪ ꯈꯪꯅꯤ, ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ꯫ ꯅꯪ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫
ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯐꯥꯕ ꯆꯪꯂꯛꯄꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯂꯥꯡꯅ ꯇꯧꯔꯒ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯐꯥꯔꯤꯁꯦ? ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣ! ꯅꯪꯅ ꯈꯨꯟꯁꯤꯗꯒꯤ ꯑꯉꯥꯡ ꯐꯥꯔꯒ ꯆꯥꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯅꯪ ꯑꯃꯨꯛ ꯆꯥꯊꯣꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏꯅ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯈꯨꯟꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯐꯥꯔꯒ ꯆꯥꯈꯤꯗꯤꯌꯦ꯫ ꯅꯆꯤꯟ ꯊꯤꯅꯨ, ꯅꯪꯅ ꯑꯉꯥꯡ ꯐꯥꯔꯒ ꯄꯨꯈꯤꯕꯗꯣ ꯑꯩꯅ ꯎꯔꯕꯅꯤ꯫ ꯈꯨꯟꯁꯤꯒꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕꯁꯤꯡꯗꯨꯁꯨ ꯅꯪꯅ ꯆꯥꯊꯣꯛꯄꯅꯤ꯫ ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ꯫ ꯃꯌꯥꯝ ꯍꯤꯡꯆꯥꯕꯤꯁꯦ ꯃꯩ ꯊꯥꯔꯒ ꯍꯥꯠꯇꯣꯛꯂꯁꯦ꯫ ꯑꯩꯕꯨ ꯃꯩ ꯊꯥꯔꯒ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ? ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯁꯦ ꯃꯩ ꯆꯪꯗꯦ ꯍꯥꯏꯕ꯫ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯛꯂꯒ ꯉꯁꯤꯗꯤ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯅꯤ꯫ ꯀꯔꯤ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤꯕ? ꯑꯗꯨꯗꯤ ꯃꯥ ꯅꯪꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯥ ꯂꯥꯛꯂꯒ ꯑꯣꯏꯅ ꯅꯃꯥ ꯅꯆꯥ ꯄꯨꯟꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯒꯦ꯫ ꯃꯌꯥꯝ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯂꯒ ꯑꯣꯏꯅ ꯄꯨꯟꯅ ꯍꯥꯠꯂꯁꯦ꯫ ꯃꯃꯥ ꯃꯊꯟꯇ ꯍꯥꯠꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯃꯥꯗꯣ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯀꯨꯏꯔꯦ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯁꯦ꯫ ꯑꯉꯥꯡ ꯐꯥꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯈꯨꯟꯗꯨꯗꯒꯤ ꯃꯤꯅꯒ ꯐꯥꯈ꯭ꯔꯖꯥꯠꯂꯥ? ꯑꯩ ꯑꯝꯇ ꯆꯠꯂꯒ ꯊꯤꯔꯨꯒꯦ ꯏꯃꯥꯗꯣ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯊꯤꯕ ꯂꯥꯛꯄꯗ ꯃꯥꯁꯨ ꯐꯥꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯃꯥ ꯃꯆꯥ ꯃꯩ ꯊꯥꯔꯒ ꯍꯥꯠꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯩ ꯆꯪꯗꯦ꯫ ꯀꯔꯤ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ? ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ ꯏꯕꯨꯡꯉꯣ꯫ ꯁꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯃꯆꯥꯁꯤꯗꯤ ꯑꯩꯒꯤ ꯃꯟꯇ꯭ꯔ ꯃꯆꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯅꯃꯥ ꯅꯆꯥ ꯉꯁꯤꯗꯒꯤ ꯂꯥꯏꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯆꯠꯂꯣꯀꯣ꯫ ꯂꯥꯏꯔꯩꯕꯥꯛꯇ ꯑꯣꯏꯅ ꯑꯉꯥꯡꯗꯣ ꯐꯥꯔꯒ ꯆꯥꯔꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯟ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫